awang badan kakak sih wah bro keras nih dah iki di dalam nanti ini tahu ram ni nago mana nang gimana bro wade pak lah kero ya we ko iki mending dah Matonya oke. Lasin sutare. Sungai oh, nungsi sini. Wah, fresh nih sini. fresh Nang fresh semua udah berapa? fresh Lasin mbak. kucinare Wih, view sih yang mana? Wow. Hai Bang. Hai ma'am. Ma'am sido kaino ne bako sas aigi kaino do mandra si aigi iyamba du ko adu kaino tawbne ba koi gi khunda lakhre bako adu nahan aingonda kaino tawkhra prank tawbagi magi kari adu loira bak kanda gi mado chak cha se aina haira e bako adu ge khoi mado khoi khunda la adu gi mana yen gumba adum pubiraga thong sumana thong bi khre bako adu magi khut sukramaina laibra haubra chambra haibdo muksu yengse bako Aduh ma'am, yang nungare tinggi celgi farm dani ko jig lere sai. Maning da lay garden pajabam su lere ko. Aduga maning da kupi se kaino ne bako. Laichin ne ba adum nungsa hojik pau sa dri pung 12 tare. Adu ma'am wangang basu yaman khre. Adu chak loptoina mai onsilase. Ada ahan bada isoda hana pisilaga ko sarse ko. Ma'am, adudi mahau yeng ase ko. Nan aina prank tawkhibagi themba lai ni bang sise. Ado ma'am, sak tadi ngase bonem se yaudre ma mubang se tawroge na. Masa su yam nagan bako. Adugi. Singju manam do taabda tin chumme. Sa ba holse ko. kabigi singju ne ba Hoi hoi. Singju na tawre. Adi sa ba di kan de ko. Nang sa ba do last yeng de ni. Ajo ma'am na singi chal unabagi blog ngai do. Ngasi ji unaba phange. Ado ma'am share masa mamam tang taw biramo. Ai ge ichal ge singi chal ge link su description makha da yawrabane. Adu duga sigi mathak ki heading thaba do adu su yawrabane ko. Ma'am punna support taminase. Lap khrabu lam sida lai se nungsi do. Adu nan aina prank taw do. Nang kadi khan ge. ai kari su khandi da adurasu adum kari hajira mi sak khangda banina ko adu ai subscriber ne haira banina ai do mu kari hajira mina kari ngangla busu aina saufam du thok ta bane ba Manji man plan prank taw. oi man bane oi Man bane oi su. Adu aina nungsi haiba do. Ya di yaningba mali dan. ano ne da adum saksu khangda banina ko kramaina kari su khangda ba mi da kramaina yan basu po Adu ngasi lam ni na yaram na to. adu da si sakcha ba loi ki aduga hauradi yarani haptradi Yaroi ba. Yes, adu ai ngasai tongbudo. Kari hapki. Koi bonem je background na yam no e. Ma blog ta di yaudre yeng ma sa ba sing ngamro he na ko ja handre. Adu njang haradi yarani ba ko. Yeng ma ta le. si loi thoki ke loi tradi Hai ba ngam kramaina ba. No cha hiji ga sura. ai December da 22 22. oi Adu ni matang chahi hong ngasi ne yaram na to. Ya ba. Adusu. Ya adu su mu hinjang gi makha pon. Hinjang gi makada lai
ꯌꯦꯟꯖꯥꯡꯅ ꯍꯥꯎꯔꯗꯤ ꯌꯥꯔꯦꯀꯣ ꯎꯝ ꯁꯤꯂꯨꯋꯦ ꯉꯁꯤꯒꯤꯗꯤ ꯈꯔ ꯕꯦꯔꯥ ꯀꯥꯗꯧꯗꯤ ꯇꯧꯔꯤꯁꯦ ꯃꯦꯝ ꯑꯁꯤ ꯆꯥꯛ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯉꯣꯕꯀꯣ ꯀꯔꯤꯁꯨ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯌꯦꯡꯈ꯭ꯔꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯦ ꯌꯦꯡꯉꯁꯤꯀꯣ ꯎꯝ ꯑꯩ ꯆꯥꯛꯈꯨꯝꯁꯦ ꯆꯥꯎꯗꯤ ꯆꯥꯎꯗꯕꯅꯦ ꯅꯪꯅꯗꯤ ꯍꯦꯜꯂꯦꯀꯣ ꯎꯝ ꯆꯥꯛ ꯆꯥꯕꯁꯦ ꯑꯩꯗꯤ ꯌꯥꯕꯅꯦꯍꯦ ꯌꯥꯕꯅꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯎꯝ ꯏꯆꯟꯁꯦ ꯍꯌꯦꯡ ꯄꯨꯟꯅ ꯆꯥꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ ꯅꯨꯄꯥꯅꯤ ꯍꯥꯏꯖꯕ ꯋꯥꯅꯤ ꯑꯩ ꯆꯥꯛ ꯆꯥꯕ ꯀꯟꯗꯦꯒ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣꯒꯅ ꯈꯜꯂꯤꯕꯀꯣ ꯎꯝ ꯃꯈꯩꯒꯤ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯎꯝ ꯌꯥꯔꯦ ꯑꯗꯨ ꯌꯥꯏꯌꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯔꯤꯀꯣ ꯎꯝ ꯐꯥꯏꯅꯦꯜ ꯔꯤꯖꯜ ꯑꯃꯒ ꯄꯤꯔꯛꯈꯤꯗꯣꯏꯅꯦꯕ ꯎꯝ ꯍꯣꯔꯦꯟ ꯃꯌꯥꯝ ꯂꯥꯁꯇ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯖꯥ ꯀꯟꯅ ꯈꯨꯔꯨꯝꯁꯤꯀꯣ ꯃꯌꯥꯝꯅ ꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯈꯨꯝꯗꯣ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯑꯩꯅ ꯊꯣꯡꯕꯅꯤꯅ ꯑꯆꯧꯕꯁꯤ ꯆꯤꯛꯑꯒ ꯑꯝꯇꯪ ꯌꯦꯡ ꯇꯥꯔꯦꯅꯦ ꯍꯥꯎꯗꯤ ꯍꯥꯎꯏꯀꯣ ꯎꯝ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯍꯥꯎꯔꯤꯍꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯔꯤ ꯐꯥꯏꯅꯦꯜꯒꯤꯗꯨꯅꯦꯕ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯐꯣꯟꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯊꯝꯈ꯭ꯔꯦ ꯗꯤꯁꯇꯔꯕ ꯇꯧꯍꯜꯂꯔꯣꯏꯁꯦ ꯎꯝ ꯍꯥꯎꯕ ꯀꯥꯟꯗꯗꯤ ꯌꯦꯟꯖꯥꯡꯁꯤ ꯇꯪꯈꯥꯏ ꯑꯃ ꯌꯥꯔꯕꯅꯤꯅ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯏꯁꯩ ꯆꯤꯡꯒꯤ ꯏꯆꯜ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯈꯪꯉꯦ ꯑꯗꯨ ꯀꯥꯎꯔ ꯃꯥꯜꯂꯦ ꯇꯧꯕꯗꯣ ꯏꯕꯨꯡꯒꯤ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯇꯝꯒꯤ ꯋꯥꯈꯜꯗ ꯍꯥꯏꯕ꯭ꯔꯥ ꯎꯝ ꯑꯣ ꯁꯣꯔꯤ ꯅꯈꯣꯏꯒꯤ ꯇꯝꯒꯤ ꯏꯔꯥꯡꯗ ꯇꯧꯕꯅꯤꯀꯣ ꯎꯝ ꯏꯕꯨꯡꯗꯤ ꯑꯩꯕꯨ ꯁꯛꯂꯛꯑꯣꯅꯦ ꯑꯩꯁꯦ ꯈꯣꯟꯖꯦꯜꯁꯦ ꯑꯣꯏꯔꯁꯨ ꯏꯁꯩꯗꯤ ꯀꯥꯏꯗꯦ ꯆꯤꯡꯒꯤ ꯏꯆꯜ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯍꯥꯏꯀꯣ ꯎꯝ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯑꯃꯨꯛ ꯀꯞꯂꯛꯇꯣꯏꯔꯕ ꯑꯩꯅ ꯆꯠꯈꯤꯕꯗ ꯍꯣꯏ ꯍꯣꯔꯦꯟ ꯌꯦꯡꯁꯦ ꯀꯞꯅꯤꯡꯕ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯍꯥꯟꯒꯤ ꯆꯦꯡꯒꯨꯝ ꯊꯤꯕꯒꯤꯗꯣ ꯎꯝ ꯗꯥꯏꯂꯣꯛꯇꯣ ꯅꯥꯟꯗꯤ ꯅꯥꯜꯂꯤꯀꯣ ꯍꯣꯏ ꯈꯪꯗꯦꯅꯦ ꯅꯥꯟꯕ꯭ꯔꯥ ꯇꯥꯕ ꯀꯥꯟꯗ ꯀꯔꯝꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯗꯨ ꯅꯪ ꯎ ꯀꯥꯕꯁꯨ ꯌꯥꯝ ꯍꯩꯔꯝꯃꯦ ꯍꯩꯌꯦ ꯍꯥꯟꯅ ꯑꯩꯅ ꯃꯥꯎꯟꯇꯦꯅꯤꯌꯔꯤꯡꯒꯨꯝꯕ ꯇꯝꯂꯛꯄ꯭ꯔꯣ ꯑꯗꯨ ꯇꯝꯂꯛꯄ꯭ꯔꯣ ꯑꯗꯨꯗꯤ ꯇꯝꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯄꯣꯛꯄ ꯏꯃꯥꯅ ꯄꯣꯛꯄꯗꯣ ꯄꯣꯛꯊꯣꯔꯛꯄꯗꯒꯤ ꯎꯝ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯍꯩꯔꯒ ꯄꯣꯛꯄꯅꯦꯗ ꯑꯩꯕꯨꯗꯤ ꯑꯗꯨ ꯅꯪ ꯍꯤꯟꯖꯥꯡꯁꯦ ꯈꯔꯒꯗꯤ ꯍꯥꯎꯖꯤꯜꯂꯛꯑꯦ ꯅꯪ ꯌꯥꯗꯤ ꯌꯥꯅꯤꯡꯉꯕ ꯃꯥꯜꯂꯤꯗ ꯎꯝ ꯈꯔ ꯌꯥꯅꯤꯡꯉꯦꯀꯣ ꯈꯔ ꯍꯧꯔꯛꯀꯗꯧꯔꯦ ꯃꯣꯏ ꯌꯨꯝꯗꯩ ꯄꯥꯟꯕꯅꯦꯁꯦ ꯏꯁꯀ꯭ꯋꯥꯁꯇꯣ ꯂꯤꯕꯅ ꯍꯥꯎꯏꯀꯣ ꯎꯝ ꯑꯗꯩ ꯃꯀꯨꯗꯣ ꯁꯦꯠꯂꯒ ꯃꯅꯨꯡꯗ ꯑꯂꯨꯗꯧꯅ ꯌꯥꯎꯕꯗꯣ ꯑꯧ ꯃꯦꯝ ꯑꯩꯅ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯗꯨ ꯑꯗꯨꯒꯤ ꯑꯩꯅ ꯃꯥꯁꯦ ꯁꯤ ꯆꯤꯡꯒꯤ ꯃꯇꯣꯟ ꯃꯇꯣꯟꯗꯀꯣ ꯋꯥꯍꯜꯂꯒ ꯀꯥꯈꯠꯍꯟꯒꯦ ꯍꯥꯏꯅ ꯄꯨꯔꯛꯈ꯭ꯔꯕꯅꯦ ꯁꯤ ꯆꯤꯡꯗ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯋꯥꯏꯍꯦ ꯉꯁꯥꯏ ꯀꯥꯈꯠꯂꯛꯄꯗꯣ ꯎꯝ ꯅꯪꯒꯤ ꯖꯒꯥꯅꯤꯅ ꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯁꯦ ꯑꯩꯒꯤ ꯈꯨꯟꯗ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯈ꯭ꯔꯦꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯁꯤꯔꯥ ꯍꯥꯏꯔꯕꯁꯨ ꯀꯣ ꯍꯥꯟꯅ ꯁꯦꯝꯃ ꯊꯝꯈ꯭ꯔꯦꯕ ꯎꯝ ꯑꯩꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯈꯛꯇꯅꯤ ꯍꯥꯏꯔꯛꯄꯗꯣꯀꯣ ꯎꯝ ꯉꯛꯄ꯭ꯔꯥ ꯑꯩꯅ ꯂꯥꯛꯄꯗꯣ ꯍꯣꯏ
ꯃꯌꯥꯝ ꯍꯟꯖꯥꯡꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯆꯤꯡꯒꯤ ꯃꯊꯛꯇꯁꯨ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯔꯤ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯄꯒꯤꯀꯣ ꯑꯗꯨꯝ ꯑꯩꯗꯤ ꯏꯊꯟꯗ ꯑꯗꯨꯝ ꯈꯔ ꯀꯔꯤ ꯍꯥꯏꯁꯤꯔ ꯃꯤꯒ ꯄꯨꯟꯗꯕꯤꯗ ꯅꯊꯟ ꯆꯥꯕ ꯑꯗꯨꯅꯤꯅ ꯄꯛꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯃꯤꯒ ꯄꯨꯜꯂꯗꯤ ꯍꯦꯟꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯦꯕ ꯑꯗꯣ ꯋꯥꯔꯤꯗꯣ ꯈꯔ ꯅꯛꯁꯤꯜꯂꯛꯑꯁꯦ ꯅꯥꯀꯟꯁꯦ ꯈꯔ ꯍꯥꯎꯔꯛꯈ꯭ꯔꯦ ꯈꯔ ꯍꯥꯎꯔꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯂꯨꯍꯣꯡꯕꯁꯦ ꯕꯥꯔꯇꯣꯟꯁꯦ ꯃꯤ ꯀꯌꯥꯃꯨꯛ ꯇꯧꯁꯤꯒꯦ ꯃꯤꯁꯦ ꯅꯪꯒꯤ ꯁꯥꯏꯠꯇ ꯀꯌꯥꯃꯨꯛ ꯂꯩꯔꯒꯦ ꯍꯥꯏꯗꯤ ꯏꯟꯖꯥꯡꯗꯣ ꯍꯥꯎꯔꯕꯅꯤꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯈꯔꯗꯤ ꯌꯥꯔꯦꯀꯣ ꯃꯤ ꯈꯔ ꯄꯥꯊꯣꯛꯄ ꯍꯧꯔꯁꯦꯕ ꯅꯪ ꯍꯣꯔꯦꯟ ꯍꯥꯎꯇꯦ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯍꯜꯂꯁꯨ ꯍꯟꯁꯦꯕꯀꯣ ꯌꯥꯏꯀꯣ ꯃꯤ ꯀꯌꯥꯃꯨꯛ ꯃꯤꯁꯦ ꯅꯪꯅ ꯈꯟꯈ꯭ꯔꯣꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯔꯥ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯦ ꯀꯧꯁꯤꯔꯥ ꯀꯧꯔꯣꯏꯁꯤꯔꯥ ꯑꯗꯨ ꯀꯧꯕꯅꯗꯤ ꯐꯩꯀꯣ ꯅꯨꯡꯉꯥꯏꯕꯤꯒꯅꯦꯕ ꯀꯧꯗ꯭ꯔꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯌꯦꯡ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯗꯨꯅ ꯀꯧꯕ ꯇꯥꯔꯦ ꯑꯩꯒ ꯅꯪꯁꯦ ꯀꯂꯔꯗꯤ ꯈꯔ ꯈꯦꯠꯅꯩꯕꯀꯣ ꯑꯗꯨꯗꯤ ꯌꯥꯕ꯭ꯔꯣ ꯅꯨꯄꯥꯗꯤ ꯀꯂꯔ ꯃꯨꯕꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯨꯕꯅ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯕꯗꯨꯗꯤ ꯇꯣꯛꯑꯦ ꯑꯗꯨꯗꯒꯤ ꯈꯔ ꯑꯃꯨꯛ ꯃꯨꯖꯔꯗꯤ ꯍꯦꯟꯅ ꯑꯩꯅ ꯑꯃꯨꯛ ꯅꯪꯕꯨ ꯄꯥꯝꯒꯗꯧꯕ ꯈꯔ ꯑꯗꯨꯗꯤ ꯃꯨꯁꯤꯜꯍꯜꯂꯒꯦ ꯅꯨꯡꯁꯥꯗ ꯈꯔ ꯐꯝꯃꯣ ꯍꯦꯟꯅ ꯑꯩꯅ ꯀꯔꯤꯁꯨ ꯇꯩꯔꯔꯣꯏꯒꯦꯀꯣ ꯅꯪꯅ ꯑꯁꯨꯛ ꯋꯥꯡꯕ ꯆꯤꯡꯁꯤꯗ ꯂꯩꯔꯒ ꯑꯁꯨꯛ ꯉꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯈꯪꯗꯦꯅꯦ ꯑꯗꯨꯝꯀꯔꯤ ꯍꯥꯔ ꯌꯥꯎꯗꯕ ꯏꯟꯖꯥꯡ ꯆꯥꯕꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯋꯥꯈꯜꯗꯀꯣ ꯍꯣꯏ ꯍꯥꯔ ꯑꯁꯦꯡꯕꯒꯤ ꯆꯨꯝꯅꯤꯀꯣ ꯀꯔꯤꯁꯨ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯑꯃꯣꯠꯄꯁꯨ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯏꯟꯖꯥꯡ ꯌꯥꯝ ꯂꯩꯔꯤꯀꯣ ꯅꯪ ꯐꯤꯠ ꯀꯌꯥꯃꯨꯛ ꯋꯥꯡꯒꯦ ꯏꯟꯆꯤ ꯀꯌꯥꯃꯨꯛ ꯋꯥꯡꯒꯦ 4.9 ꯏꯟꯆꯤ ꯏꯟꯆꯤ 3.5 ꯏꯟꯆꯤ ꯍꯥꯏꯕꯗꯤ ꯁꯤ ꯏꯟꯆꯤ ꯑꯃꯅꯦꯕꯀꯣ 1 2 3 ꯅꯨꯄꯥ ꯑꯃꯅꯀꯣ ꯅꯨꯄꯤ ꯂꯩꯕ ꯆꯠꯄ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯔꯤꯡ ꯑꯣꯏꯗꯣꯏꯅꯦ ꯏꯕꯨꯡꯉꯣ ꯐꯤꯠ 4ꯒꯤ ꯌꯣꯄꯤ ꯐꯤꯠ 4ꯒꯤ ꯌꯣꯄꯤ ꯄꯤꯔꯣ ꯍꯥꯏꯌꯦ ꯐꯤꯠ 4 ꯋꯥꯡꯕ ꯄꯥꯕꯨꯡ ꯅꯪ ꯐꯥꯎꯕ ꯐꯤꯠ 4 ꯋꯥꯡꯂꯝꯃꯣꯏ ꯑꯗꯨꯒꯨꯝꯅ ꯇꯥꯔꯦꯀꯣ ꯐꯤꯠ 4ꯒ 4.9 ꯍꯧꯔꯛꯑꯦ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯑꯦꯕꯀꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯥꯀꯣꯡꯗ ꯁꯝꯒꯨꯝꯕꯁꯨꯀꯣ ꯑꯗꯨꯝ ꯄꯥꯏꯒꯦ ꯍꯥꯏꯔꯒ ꯂꯥꯛꯈ꯭ꯔꯦ ꯃꯥꯁꯨ ꯃꯈꯥꯗ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯄꯥꯏꯗꯅꯕ ꯆꯩ ꯑꯃ ꯎꯆꯨꯛ ꯊꯥꯕ ꯅꯠꯇ꯭ꯔꯣ ꯆꯤꯡꯒꯤ ꯏꯆꯟꯗꯣ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯪ ꯂꯩꯕꯒꯤꯅꯤꯅꯦ ꯑꯗꯨ ꯅꯪꯅ ꯆꯤꯡꯂꯛꯀꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪ ꯄꯥꯏꯒꯦ ꯇꯧꯕ꯭ꯔꯥ ꯅꯨꯡꯁꯤꯠ ꯀꯟꯕ ꯀꯥꯟꯗꯀꯣ ꯍꯣꯏ ꯑꯩꯅ ꯈꯟꯕꯒꯤꯅꯦꯕꯀꯣ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯍꯥꯎꯔꯕꯅꯤꯅ ꯄꯨꯟꯅ ꯆꯠꯈꯤꯕ ꯇꯥꯔꯦꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯆꯠꯂꯁꯤꯔꯅꯦ ꯈꯪꯗꯦ ꯏꯟꯖꯥꯡ ꯍꯥꯎꯔꯗꯤ ꯀꯗꯥꯏꯗꯒꯤ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯆꯤꯡꯒꯤ ꯏꯊꯟꯗ ꯂꯩꯕꯁꯨ ꯋꯥꯔꯛꯈ꯭ꯔꯦꯕ
แล้วก็อิมพาลแล้วก็ นั่นอิมพาลหลักครับนะตรอ Lak ko din. Samu makong kang ina. Kanya. Ado samu manata nang learning tro. Ay no ti gi samu manata chaliba ko. Samu hek makong da labor traffic police sing do. Ay bu masal loi kang kham ne. Pero daw ba pa nang lalaba? Ay no ti chale. Ay thapak chaliba ko. Ado ay ga lai ra di. Ti ay chat pa ya ni na. Ay na thabak loi di phaw nang samu makong da ngai ba ya ni ko. Nang samu makong di samu do pai ra ni na. Ado di pa de. Ado ne. Sakta do ka sa uba. Sakta do. Samu kari machuro ay bala le bdo adidi challe ha de hairon. Magi. Machu do keno ni na. Magi kari ama. Mu bagi type ta wow kara hay sila. Hairon ni nang khangjabi dong machu do. Mum ro lai ri to rang ba sang bang ne. Ure. Ta gri oi ne bo. Ando samu manata mi amal liptro. Samu ek manata mi amal liptro. Nang uram dra ba. Oh, nang nalakwa ando di ma wasum chang kibra ma taw dong. Uram dra na tro. Ando di wasum chang lamba uram ni. Ando ay di nan preng taw bu do. Nang bu do dong ka khanja bai ta le ko. Sin pi se ai na ko ra di. Ai no mayam mang ga dong ijan hai bi wa ni bu ko. Sin gi ijan hai di min na lang khan de na. Ado upai le te nungsi ba na hen kham ni na. Ya ba ta le ni ko. Jang di ka thum ka cham bra. Sum ka tik tong ala. Hawra oi dori bra khang din ni dori se. Ren yang cha. Ren ning se ba ko. Thum wala su thum di ha pa yai na. Heng khadi lo tok pa ya de na ko. Poi na ma se le. Lok ti sing ni ko. Hawm nang. Takira. Sa se ka sa le. Pung ama ta do re ko. Sa thok pa thing hai winter da di sa su u ra mo ni noi kon se. Pak u de. Marak pu de u ba nai bin. Nong sa di yad rahe. Lang nge e ji de. Mai loi na tong pra. Asom da le re ne. Pai le te. Ngam do ri bro. Yeng se. Try tau se ko. Ai buk se am pam ba. Ai buk tu. Ai buk sai favorite ni buk ko. Mit ki asman yeng pham doi re. Ai nung sa su u de nang de dum ui da. Ye mung mam kre. Brightness thoda kam karo ta bu do. Thora kam oi kre ko. Ibani bu idi kai ra ba jan ni nung sa phau ba sang kre ko. Dap ka ta ra mi ibani da. Oi ro. Ai sa khom se ya dam ne. Sao na. Chau na. Ai ma ong do hai ro ne. Sigum na. Kang soi ka do am da lam bio. Sing chu do. Yang yen du su hai da khase. Hojik na kano se. Si se. Singju gi me hi do. Amu cha pa ho ji ha.
นี่สิ่งอยู่เลยตระบร ꯂꯩꯇ꯭ꯔꯦ ꯐꯝꯐꯝꯁꯦ ꯗꯤꯖꯥꯏꯟ ꯈꯔ ꯍꯣꯡꯉꯒꯦꯀꯣ ꯊꯣꯡꯁꯤ ꯁꯥꯖꯤꯡ ꯍꯧꯔꯦꯕ ꯅꯨꯡꯁꯥꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯆꯪꯈꯤꯅꯤ ꯗꯞ ꯇꯧꯔꯤꯅꯤ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯇꯣ ꯇꯧꯗ꯭ꯔꯥ ꯑꯃꯨꯛ ꯀꯥꯕ ꯑꯃꯨꯛ ꯀꯨꯝꯕ ꯇꯧꯋꯦꯀꯣ ꯌꯨꯇ꯭ꯌꯨꯕꯁꯦ 2000 ꯀꯌꯥꯗꯒꯤ ꯍꯧꯕ꯭ꯔꯥ 22 ꯅꯣꯕꯦꯝꯕꯔꯗꯒꯤ 22 ꯅꯣꯕꯦꯝꯕꯔ ꯀꯨꯏꯗ꯭ꯔꯤꯅꯤꯀꯣ ꯌꯥꯝ ꯀꯨꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨ ꯆꯥꯕꯗꯒꯤ ꯑꯗꯨꯝ ꯍꯧꯈꯤꯕ꯭ꯔꯥ ꯑꯗꯨ ꯆꯥꯕꯁꯦ ꯍꯤꯟꯖꯥꯡꯁꯦ ꯇꯣꯉꯥꯟꯅ ꯍꯦꯕꯤꯗꯤ ꯇꯧꯗꯕ ꯃꯥꯜꯂꯦꯀꯣ ꯇꯧꯗꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯗꯤ ꯅꯪꯅ ꯌꯨꯝꯗ ꯃꯨꯛꯕꯥꯡ ꯇꯧꯍꯧꯕ ꯑꯗꯨꯒ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯂꯒ ꯑꯉꯥꯎꯕꯗꯧꯅ ꯕ꯭ꯂꯣꯒꯤꯡ ꯇꯧꯕ ꯇꯥꯔꯦꯅꯦꯀꯣ ꯌꯥꯏꯀꯣ ꯑꯩ ꯂꯧꯔꯗꯤ ꯑꯩꯒꯤ ꯂꯣꯝꯗ ꯆꯠꯀꯅꯤꯅꯦ ꯑꯩꯒꯤꯁꯨ ꯚ꯭ꯌꯨ ꯌꯥꯝ ꯑꯩꯒꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯂꯩꯌꯦ ꯊꯥꯗꯣꯛꯄꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯅꯣꯡꯃ ꯅꯪ ꯑꯩꯒꯤꯗ ꯑꯃꯨꯛ ꯌꯥꯎꯕ ꯑꯩ ꯅꯪꯒꯤꯗꯁꯨ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕꯀꯣ ꯌꯥꯅꯔꯦꯀꯣ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯗꯤ ꯏꯟꯅꯁꯦ ꯍꯣꯏ ꯏꯁꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯪꯒ ꯆꯥꯃꯤꯟꯅꯔ ꯂꯩꯔꯗꯤ ꯑꯩꯗꯤ ꯇꯜꯂꯦ ꯑꯩ ꯆꯥꯕꯁꯨ ꯈꯟꯗꯦ ꯆꯥꯎꯁꯦ ꯑꯩ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯆꯥꯎꯍꯦ ꯀꯔꯤꯒꯤꯔꯣ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯆꯥꯒꯗꯧꯕꯅꯦ ꯀꯟꯅ ꯏꯀꯥꯏꯍꯦ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯃꯌꯥꯝ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯦ ꯁꯛꯁꯨ ꯈꯔ ꯈꯔ ꯃꯥꯟꯅꯔꯕ ꯃꯥꯜꯂꯤꯗ ꯔꯥꯁꯤ ꯃꯥꯟꯅꯕꯁꯦ ꯂꯧꯅ ꯂꯩꯅꯕ ꯌꯥꯏꯑꯕꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯁꯛꯇꯤ ꯅꯥꯇꯣꯟ ꯈꯔ ꯄꯥꯛꯄꯩ ꯋꯥꯅꯤ ꯀꯔꯤꯗ ꯋꯥꯠꯀꯦꯅ ꯑꯝꯇꯪ ꯃꯨꯟꯅ ꯌꯦꯡꯉꯣꯅꯦ ꯋꯥꯠꯄ ꯂꯩꯇꯦꯗ ꯅꯥꯇꯣꯟꯗꯣ ꯈꯔ ꯈꯖꯤꯛ ꯑꯗꯨꯒꯤ ꯅꯥꯇꯣꯟꯗꯣꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯔꯤ ꯅꯨꯄꯥꯗꯤꯀꯣ ꯑꯩꯒꯤꯗꯃꯛꯇꯤ ꯊꯤꯔꯁꯨ ꯌꯥꯏꯑꯕ ꯌꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯌꯥꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯡꯁꯦꯀꯣ ꯑꯩ ꯅꯥꯇꯣꯟꯗꯣ ꯆꯥꯎꯔꯁꯨꯀꯣ ꯁꯣꯔ ꯍꯣꯟꯕꯗꯣ ꯅꯨꯡꯉꯥꯏꯌꯦꯕ ꯅꯪꯗꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯜꯂꯝꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦ ꯆꯥꯎꯕꯒꯤꯅ ꯀꯔꯝꯍꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯑꯩꯒꯤꯁꯨ ꯆꯞ ꯌꯥꯗꯤ ꯌꯥꯏꯌꯦ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯌꯥꯗꯤ ꯌꯥꯏꯑꯕꯀꯣ ꯅꯨꯡꯁꯥꯁꯨ ꯈꯠꯄꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯈꯔ ꯀꯝ ꯑꯣꯏꯔꯛꯑꯅꯤ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯇꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯆꯪꯗ꯭ꯔꯤ ꯆꯪꯒꯗꯧꯔꯦ ꯁꯤꯁꯤꯅ ꯂꯣꯏꯈ꯭ꯔꯕ ꯄꯣꯔꯁꯟ ꯂꯣꯏꯗ꯭ꯔꯤꯕ ꯑꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯧ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯍꯌꯤꯡ ꯐꯥꯎꯗ ꯁꯤꯠ ꯅꯥꯜꯂꯤꯍꯦ ꯀꯩꯁꯨ ꯑꯃꯣꯠꯄ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯌꯦꯕ ꯏꯁꯩ ꯃꯆꯥ ꯑꯃ ꯊꯧꯔꯛꯑꯣꯅꯦ ꯃꯔꯤꯡꯁꯨ ꯑꯣꯏꯔꯁꯨ ꯌꯥꯏ ꯆꯥꯛꯆꯥ ꯇꯣꯛꯄꯒ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯍꯧꯖꯤꯛ ꯊꯛꯀꯗꯕꯅꯤ ꯑꯁ ꯋꯥꯏꯍꯦ ꯋꯥꯕ ꯌꯥꯗꯦ ꯑꯩ ꯁꯤꯡꯒꯔꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯏꯁꯩꯗꯤ ꯈꯔ ꯍꯩꯕ ꯇꯥꯔꯦꯀꯣ ꯑꯗꯨꯁꯨ ꯑꯩꯁꯨ ꯆꯨꯝꯃꯦꯅꯦ ꯁꯤꯡꯒꯔꯅꯤꯅꯀꯣ ꯑꯗꯨ ꯅꯪ ꯑꯩꯒꯤ ꯃꯥ ꯌꯦꯡꯗꯕꯗꯤ ꯌꯥꯗꯦꯕ ꯏꯁꯩꯗꯤ ꯑꯃ ꯃꯆꯥ ꯑꯃꯈꯛ ꯁꯛꯂꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯃ ꯁꯛꯂꯛꯂꯒꯦ ꯈꯨꯕꯥꯛ ꯈꯨꯔꯛꯀꯦꯀꯣ ꯏꯀꯥꯏꯒꯅꯨ ꯊꯤꯅꯔꯧ ꯄꯦꯜ ꯅꯥꯏꯃꯛ ꯑꯣ ꯀꯩ ꯃꯥꯟꯅꯩ
maglo raidang kayam asi pa oi sida kinshiro wali kinsero marhui lâu ngạc lây kay mi dayer pimaglo ay padyan na hay diba saglo makara naisim kur niya manungki workau pimaglo raidang kaya ay diba adugi hek hawai lito nung sim niko ừ ter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 e
ꯊꯤꯅꯔꯣ ꯄꯦꯔꯅꯥꯏ ꯃꯀꯩ ꯃꯥꯟꯅꯩ ꯌꯦꯡꯕꯗ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯅꯦꯕꯀꯣ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯩꯕꯨ ꯍꯥꯏꯕꯅꯦꯕꯀꯣ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯗ꯭ꯔꯁꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯅꯦꯕꯀꯣ ꯀꯤꯟꯁꯤꯔꯣ ꯃꯔꯍꯨꯏ ꯂꯧꯉꯥꯛ ꯂꯩ ꯍꯥꯏꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨ ꯌꯥꯝ ꯋꯥꯅ ꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯏꯔꯤ ꯍꯥꯏꯕꯀꯣ ꯃꯔꯍꯨꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯍꯣꯏꯅꯦ ꯋꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯋꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯗꯣ ꯑꯗꯨꯕꯨ ꯍꯥꯏꯅꯕꯅꯦꯕꯀோ ꯏꯊꯩ ꯑꯥꯔꯊꯁꯦ ꯃꯔꯧ ꯌꯥꯝ ꯂꯩꯍꯦ ꯏꯁꯩꯁꯦ ꯐꯖꯅ ꯈꯜꯂꯒ ꯁꯛꯇꯤ ꯁꯛꯂꯛꯄ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯈ꯭ꯔꯕꯅꯤꯅ ꯈꯔ ꯆꯥꯅꯅꯕꯀꯣ ꯍꯣꯏ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯁꯛꯀꯦ ꯍꯥꯏꯅ ꯊꯝꯕ ꯏꯁꯩꯅꯦꯕ ꯑꯗꯣ ꯉꯁꯤ ꯍꯟꯖꯥꯡ ꯍꯥꯎꯈ꯭ꯔꯕꯒꯤ ꯃꯉꯣꯟꯗ ꯁꯛꯇꯣꯛꯈ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯁꯛꯇꯣꯛꯈ꯭ꯔꯦꯀꯣ ꯅꯍꯥꯟꯈꯩ ꯅꯪ ꯁꯛꯇꯕ ꯃꯥꯜꯂꯦ ꯁꯛꯇꯕ ꯅꯪꯒꯤ ꯕ꯭ꯂꯣꯛꯇ ꯏꯁꯩ ꯁꯛꯄꯁꯨ ꯎꯗꯦꯀꯣ ꯍꯣꯏ ꯃꯤꯅ ꯁꯛꯄꯤꯌꯣꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯇꯕꯤꯗ ꯑꯩꯒꯤ ꯊꯝꯕ ꯃꯅꯨꯡꯗ ꯑꯗꯨ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦꯀꯣ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕ ꯆꯤꯡꯒꯤ ꯏꯆꯜꯒꯤ ꯏꯁꯩ ꯑꯣꯏꯗꯣꯏꯅꯦ ꯉꯁꯤ ꯄꯥꯝꯖꯕ ꯃꯔꯤꯡ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯗꯦꯗꯤꯀꯦꯠ ꯇꯧꯈ꯭ꯔꯦꯀꯣ ꯌꯥꯏ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯦ ꯄꯨꯛꯁꯨ ꯈꯔ ꯊꯜꯂꯞ ꯇꯧꯔꯛꯈ꯭ꯔꯦ ꯀꯩꯊꯤꯟꯕ ꯈꯪꯕ꯭ꯔꯥ ꯉꯝꯗ꯭ꯔꯦꯀꯣ ꯏꯁꯤꯡ ꯈꯔ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯌꯥꯔꯦꯅ ꯂꯧꯔꯒꯦꯀꯣ ꯌꯥꯍꯜꯂꯁꯦ ꯉꯥꯏꯈꯣ ꯑꯁꯤ ꯆꯝꯐꯨꯠ ꯑꯃ ꯆꯥꯈꯣ ꯀꯗꯥꯏ ꯁꯦ ꯐꯝꯃꯒ ꯐꯖꯅ ꯆꯥꯈꯣꯁꯦ ꯏꯪ ꯇꯞꯅ ꯁꯤ ꯃꯆꯥꯔ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯣ ꯔꯤꯖꯜꯗꯣ ꯍꯥꯏꯈ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯌꯥꯔꯒꯦꯗꯤ ꯈꯟꯈ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦꯕ ꯅꯣꯏꯅ ꯑꯗꯨꯝ ꯀꯣꯃꯦꯟꯗꯒꯨꯝꯕ ꯍꯥꯏꯕꯤꯔꯛꯈ꯭ꯔꯣ ꯌꯥꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯑꯩ ꯌꯥꯊꯣꯛꯈ꯭ꯔꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯗꯨ ꯁꯤꯗꯤ ꯂꯥꯏꯐ ꯅꯠꯇꯕꯅꯤꯅꯀꯣ ꯌꯥꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯌꯥꯍꯜꯂꯁꯦ ꯃꯌꯥꯝ ꯑꯩꯅ ꯅꯝꯐꯨꯅ ꯌꯥꯍꯟꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯌꯥꯏ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯌꯥꯏꯕꯀꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯏꯟꯖꯥꯡꯗꯣ ꯍꯥꯎꯔꯕꯅꯤꯅ ꯅꯪ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯕ ꯇꯥꯕꯅꯤꯅꯦ ꯍꯣꯏ ꯑꯩ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯀꯣ ꯑꯁꯦꯡꯕꯒꯤ ꯆꯠꯄ ꯌꯥꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯍꯧꯒꯠꯂꯣ ꯆꯠꯈ꯭ꯔꯁꯦ ꯃꯌꯥꯝ ꯆꯠꯈ꯭ꯔꯒꯦ ꯕꯥꯏ ꯆꯠꯂꯒꯦꯀꯣ